Road Safety Month ki manung CHANNA Traffic Police Wing amasung IMPHAL West District Police ANINA CHATHAKHIBA Drive singda Phagatlakhiba Aftermarket Exhaust pipe chani supna nipan Ngasi Meeyam Mang da road roller na Takhaiduna Manghankhre KHWAIRAMBAND KEITHEL manung ge footpath singda pot CHEI sing PEISHINDUNA pot YOLLAMBA DUKAN singi mathakta drive CHATHAKHRE IMPHAL West District Police KSP Sivukanta amasung SP Traffic Promise Arambam na luchingduna ngasi ayuk pung 8 romdagi Alugali lambi paringda CHATHAKHIBA drive atuda dukan sing na footpath mathakta pot CHEI PEISHINDUNA YOLLAMBA sing lokhatpaga loinana matungda amuk hanna footpath ta pot CHEI thamdanaba warning pikhi Hiramasiga mari lainana IMPHAL West District KSP KSH Sivakantana high exhaust pipe sing modified tawraga makhal amatage makhol hoba gari sing sizinaba yate drive asi makhatana su mafam kayada CHATHAKHIGani gari macha thoriba singna silencer modify tawbagi thabaga se makhatana chathabigano car thoriba singna su gari da tinted film napsin bigano mamang thakta tinted film napseluraba singna su isa na khangna lauthokpiu high security protocol piba BBIP sing natana micham amana hektamak tinted film napagi ayaba pide Supreme Court na su hiramasigi matangda marik chumba guideline sing piduna lairibani karigumba wafam asigi wangmata makhatana tinted film naplamba rabade police na chap chaba action lokhat kani haina so mahak na makhatana phongdokhe IMPHAL West District Police ka adagi akogi traffic control wing Manipuri akoi TCP ga punna kucham naraga akoi drive tawjarakpani khara mamangdagi akogi maruaina bullet kumba bike singda makona hoba silencer akogi pipe sing hapa khotpa mayam singse sigi drive tawjabsi ngasi total 208 adumba akogi exhaust pipe hai tare si ma'am sing si koi ngasi dispose tawbagi program macha ama hoje koi alugali si pangthok chabni aduna masi keno si praja ma'am dagi su hanadagi maruaina ahan sing anaba leiba khotpa ma'am dagi complaint ma'am adum leinabani koi makhona hoba bike sing thauroga koi lere kulakta midang da kaida thengmada chatpa matamda koi anaba sing han sing ma'am nuai ta khotba phaw ma'am lei adu khatasnatana koida ngasai any achin mafam da kaida market ta shoes maina kan makon horga thorok pusida koi nuisance value hai tar yam hegatpa adagi adu khatasnata ba amna usit thoi da ba adagi keno gi mawong jadum sumba keno sing yaw da banate andama sigi koina crack down tawjar pusida koina phagalakpa ahan ba face ki 208 si exhaust pipe koi dispose tawjare Nakalamarom the drive aduga marilena SP Traffic Promise Arambam na high Gari macha thoriba sing maroina motorcycle thoriba sing na company na hapcharakpa stock exhaust pipe adu lauthok laga permissible level dagi hena hoba aftermarket exhaust pipe sing hapchinduna noise pollution thogale amade miyam da awaba pire masi khudakta tokadabani asigumba logi wangmada chatharakliba thabak sing asigi mathakta lepa leitana drive chathakigani amade traffic police na thengnaba mafam da logi matung ina thabak paikat kani police na gari seize tawkhibada khangna chanaba sing thiduna wachat wanom bage thabak tawbirakano matang asida traffic police na condition amata da compromise tawroi traffic police na numit khuding ge mafam kaya da leptana drive chathari haukiba January da traffic police na lupa lakh 63,95 ga chatret ke e chalan kakhe aduga chatliba tha sige taraturuk faubadana lupa lakh 19 ga lising maripuni thoi ga chahum ge e chalan kakhe ngarang dagi chatharakpa drive ki saruk ama oina ngasi thangal bazar alu gali dasu drive chathari masida dukan famliba singna footpath mathakta pot CHEI puthokuna yoliba sing asina lambi asi chilhanbagi achoba maram ama oiri maram aduna dukan famliba singna isa ki dukan manungda pot CHEI sing adu thamduna yonbiu drive asi makhatana lamdam asi ki tungan ba mafam kaya dasu chathakigani maram aduna footpath ta pot CHEI peisinduna yoliba dukan singna police laktringai da isana khangna pot CHEI sing adu lokthokpiu haina so mahakna makhatana phongdokhe koigi footpath ki ngarang aina ngarang tidim line dagi haujabani tidim line ju chalaga aina ngasi ayuk chu mu aina round ma chalaga loi check tawi ana man loi toromi ana mafam je amutang di akoi ju amutang da hek at one go da plak ta tobang amda bani na matang torokani ngasi ju akoi na ngasi kano je alu gali se
khong changmam bu leitabani masi mafam se mapa chadana gari kham janba pochai yonjanba unauthorized kano gari kano gi street vendor election ba si yaroi na hairaga si thoingi oina si mafam si da koin takhaijabani mafam ji gi kano ju hangan na oina aduna atopa mafam da leiriba naga mapa da leiriba dukan nungka na koi gi hendoga footpath hendoga illegal construction tora sajan base sajan biganu ai sana la ngarang ti warning wain tawba tawraga kano tidim line da lokthok chabani ngasi na tidim line da round chabada leiramaga di loina mak sis tawjagani aduga concern thana da sinajagani aduga ina sida su kano tawjani mase mayam na koi normal koi traffic ki rules hairaga helmet uptaba si helmet uptaba se mayam yengjan bi only driver dang na taba driver seat lang like banata ba koi pillion rider kai ka su leibase si kai su loina ma yengjan bi section baduna koi gi kano oiduni koi gi tek takai da bai do oigadam ni traffic ki hairaga di traffic ki only koi kano sidi only kano se koi gi purpose haitara koi na pamjari ba sidi miyam gi safety duni aduna safety du gi da makta tawjabani sigi kano gi modified ki koi na takhaiduna koi sis tano tawisi da koi da yamna koi public ta koi na aga kano tawba ayet pa piba harass tawba nate